ꯄꯥꯝꯍꯩꯕ ꯒꯥꯔꯤꯗꯨ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯈꯥꯝꯃꯤ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯃꯤꯁꯨ ꯑꯗꯨꯃꯛ ꯍꯪꯕ ꯂꯥꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗꯁꯨ ꯊꯥꯗꯣꯏꯒꯤ ꯌꯨꯝꯗꯒꯤ ꯑꯁꯤꯕ ꯍꯪꯂꯨꯔꯒ ꯊꯣꯛꯂꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯅꯈꯤ꯫ ꯅꯣꯡꯁꯨ ꯃꯔꯤꯛ ꯆꯥꯎꯅ ꯆꯥꯎꯅ ꯈꯤꯛꯄ ꯍꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯃꯐꯤꯗꯨ ꯆꯣꯠꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯍꯣꯏꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯂꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯁꯨ ꯄ꯭ꯔꯕꯛ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯒ ꯊꯥꯗꯣꯏꯒ ꯃꯥꯡꯒꯣꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ꯫ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯅ ꯀꯧꯕꯁꯨ ꯃꯥ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯀꯧꯔꯛꯏ꯫ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯃꯤꯠꯐꯝ ꯑꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯊꯝꯂꯛꯏ꯫ ꯎꯔꯛꯏ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨ꯫ ꯊꯥꯗꯣꯏ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕꯗ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ꯫ ꯊꯧꯖꯥꯜꯁꯨ ꯌꯦꯡꯊꯣꯔꯛꯄꯗ ꯄꯥꯝꯍꯩꯕꯕꯨ ꯎꯔꯛꯏ꯫ ꯃꯤ ꯂꯩꯁꯦ ꯀꯧꯁꯤꯜꯂꯨꯗꯅ ꯍꯥꯏꯔꯛꯄꯅꯤ ꯊꯧꯖꯥꯜ ꯃꯥꯅ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯌꯥꯝ ꯐꯤꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯅꯣꯡꯂꯛ ꯑꯗꯨꯗ ꯀꯨꯝꯊꯈꯤ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯆꯠꯂꯣ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯄꯥꯝꯍꯩꯕꯗꯤ ꯏꯉꯛꯉꯛꯏ ꯊꯥꯗꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯀꯅꯥꯗꯅꯣ? ꯏꯀꯥꯏꯕ ꯈꯪꯗꯕ ꯁꯥ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯑꯁꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ, ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯝꯍꯩꯕ꯫ ꯅꯨꯄꯥ ꯃꯥꯒꯤ ꯊꯕꯥꯛꯇꯨꯗ ꯀꯟꯅ ꯏꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ, ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯎꯔꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯀꯅꯥ ꯂꯩꯇꯦ ꯈꯟꯅ ꯅꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯅꯪ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯉꯛꯏ, ꯇꯁꯦꯡꯅ ꯉꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯄꯥꯝꯍꯩꯕ ꯃꯥꯅꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯊꯥꯗꯣꯏꯗꯨ ꯃꯈꯥꯗ ꯐꯝꯊꯔꯒ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯇꯞꯅ ꯐꯝꯊꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏ, ꯅꯪꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯂꯣ, ꯑꯩꯒꯤ ꯃꯪꯗ ꯀꯨꯏꯅ ꯂꯩꯒꯅꯤ꯫ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ꯫ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ, ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ ꯅꯈꯨꯠꯇꯨꯅ꯫ ꯊꯥꯗꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯃꯤ ꯃꯀꯣꯛ ꯑꯃ ꯏꯁꯝ ꯁꯝꯅꯗ꯭ꯔꯤ꯫ ꯊꯥꯗꯣꯏ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯇꯨꯡꯗꯒꯤ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯊꯧꯖꯥꯜꯅ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯎꯁꯤꯜꯂꯨꯗꯕꯅꯤ꯫ ꯄꯥꯝꯍꯩꯕ ꯃꯥꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ, ꯅꯨꯄꯥ ꯑꯁꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯕꯗꯨ꯫ ꯃꯤꯅꯗꯤ ꯂꯥꯏꯔꯗꯅ ꯃꯈꯨꯠꯅ ꯐꯥꯎꯕ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯅꯣꯡꯃꯇ ꯊꯦꯡꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯃꯥꯅ ꯊꯥꯗꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕꯗꯨ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯈꯥꯅ ꯊꯧꯖꯥꯜ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯔꯨꯞ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯔꯒꯦ꯫ ꯊꯥꯗꯣꯏꯁꯤ ꯃꯁꯥ ꯌꯥꯝ ꯁꯣꯜꯂꯤꯕꯅꯤ ꯍꯧꯖꯤꯛ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯁꯣꯝ ꯍꯟꯕꯤꯔꯣ꯫ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃ ꯄꯥꯝꯍꯩꯕ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯗꯣꯏꯕꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯃꯁꯥꯗꯣ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ? ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯝꯍꯩꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯔꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯅꯤꯛꯂꯕꯅꯤ꯫ ꯑꯁꯥꯎꯕꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯀꯨꯏꯍꯧꯗꯦ, ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯗꯒꯤ ꯊꯧꯔꯒ ꯆꯠꯈꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯅꯁꯥꯁꯤ ꯌꯥꯝ ꯁꯣꯜꯂꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯐꯤꯡꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤ? ꯐꯖꯅ ꯄꯣꯊꯥꯎ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯊꯥꯗꯣꯏ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯁꯤꯌꯥꯅ, ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯅꯤꯁꯦ꯫ ꯊꯥꯗꯣꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯍꯧꯔꯤ꯫ ꯊꯧꯖꯥꯜꯁꯨ ꯃꯈꯥ ꯇꯥꯔꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯧꯖꯥꯜ ꯆꯠꯈ꯭ꯔꯕꯗ ꯁꯤꯌꯥ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯧꯖꯥꯜ ꯃꯥꯅ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯉꯥꯟꯊꯣꯏꯗꯨ ꯈꯣꯡꯅ ꯆꯪꯂꯛꯄꯅꯤ꯫ ꯍꯣꯏꯅꯦ, ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯀꯨꯝꯍꯩꯒꯤ ꯋꯥꯗꯤ ꯍꯦꯛ ꯇꯧꯔꯤꯕ ꯃꯤꯗꯣ ꯍꯩꯔꯒꯗꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤꯗꯨꯕꯨꯗꯤ ꯀꯞꯄꯨ ꯂꯥꯎꯕ ꯒ꯭ꯌꯥꯟ ꯀꯝꯇ ꯇꯥꯗ꯭ꯔꯦꯗ꯫
Sanariba waridu changlakpada khajik tahawbani. Adubu nganthoi aduda ka hena khanjinde. Masu manungda changlai. Mana changlakpada thadoidu kaptuna leirami. Kaigina mana mu kapisina. Thadoi kaptuna leirabo nangbo. Siana khangde aisu gyanam dadri. Ngasai nupa ama laaga khara launakhiba mali adugini. I kaibuna haisa. Khangde somta chalolingayda. Thadoida mu konsil. Adugi oire anghawbisidi tohe. Miga launabaibu adumain kappa haunabro. Nangna launaraga thokhiba nupadudine phone do nokhedana wari sanara laihobani noi thongalda. Aduga nangna sida kaptana leiriba. Mana sumai tawrumisi kaigi. Aina mapo suk thajaraga. Mana iki thajaba pamuk manghale. Kainu nang haidubo. Kainu kanano thajaba mangi haibo. Icham chamna ingau na ukiba mahakdo. Achamba oiramdre. Punsigi ahanba tangkakta mabu thengnarubani. Aigi thamoisina mabu nungsibadi pokra. Adubu ngasidi ichansina mangonda ngangkibaduna aigi thamoisida chaina phawbagum taw. Kaigino mana sumna fattaba mioiramisi. Siyaga nganthwaigadu yengnai wa amadadi haide. Hairiba nganglibadu thadoi magi matawududa haujuk phawba makhoi aniri gyan taba ngamdre. Asuk kuiba matamsa aina magi runba sakdamdo khangudabagin. Isa kayada panglino. Nungshide haina machinda hanjin haijarabasu thamoidunadi laptho'o haiba khak yade. Yarese thadoi mapana mi lakpa haunari lau haujuk kapagi madam nateba. Magi sumatam lagani kaidorage kaishu khalunu. Thabak suyami ngaihak kadu kapluragasu mathau chinkhibana mahak pamhaibabu ningsingba sangde. Pamhaibadu yam sauna Remsen gi manakta lai. Mataududa Remsen pamhaibada yengi. Kaidore nangna namaido haino manbagi type da ngang laisina. Ngasaido mukana kaido naurage. Thaujal kanano haibadu thiyo. Kanano thaujal haide. Nanga hospital da wari shanaduna leirba Dr. Nupado. Nate Dr. Nupaduna nangi nupido hunbikrabo. Remsen wasi laina laugan. Hujik yengo. Ai sibra natraga mi sibra madi soidrabani. Nate kanabunoba nanga hatoise. Ai nanga sain hairidana. Thaujal kanano thiyo haidana. Sida hanjin nangna sungang leisi kaigino. Ha. Pingna kondu wangna hairakbani. Adamna sauna hairakbaduda Remsen su khangpre khangi. Oi, adu maramdudi kaigino do hayaidina ingonda. Ai ngasi thadoi hoide chalo. Adubu thadoi nengona laklibum ongmato. Ai gyan taba ngamde. Adubu hairi magi machindagi mabu sohat. Sa ai gon senaba pamde haidana. Ai ngasi phawba mangonda phattaba thabakti lairedana. Witsna phawba magi masada munna yenglaba leide. Aduga kaigino mana sigummato. Thajadaba wamaya mama aingona ngangliba karigi. Sengnuma migi khut yaure hebsimadi hai khan. Ma inga singarangda loinaba nate. Magi makon aina chapchana khan. Parini adona na chingni sina kanano thaujal hairidaro. Ma kanano haibado hing phawbagi manungda ai khangba pam. Thadoina sumna ingonda lana laukhibadi ai tasena nungaite. Mana ingona ngangba cheiba khaya ama tawkri. Adubu ai thoini hena khanjiludabani. Ngasi magi matawdudi ai thamoi soi. Afaba saraga magi manungda lepriba miyado kanano haiba yam thuna khangdongna bhonaru. Hoine ai ngangsingda haikrage aduga midubudi khangnana bhonarage. Pamhaibadu thoki matawduda kadaidano haina hangbasu tawrudi. Saure khangbana wa ngangninglagasу ngangba yaroidawri. Matam haibashina lengdrabasu pamelgum leiramlabadi ngasi thokliba uriba pendabagi warising awabagi chaina sokliba thamoyedusu soklamlu. Matam kaubi mahakna khudingmak awanba purakbani. Aikhoi wari pendre haiduna matam kaubi mahakta wakattuna khamduna thamba yaramlagadi kayada nungai jagadauba. Thoibigi soratsu loikri thadoigi yumda leiramba mi khudingsu
ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯈꯟꯅ ꯂꯩꯔꯝꯕꯅꯤ ꯀꯅꯥꯅꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯅꯤꯡꯒꯅꯤ ꯃꯇꯣꯝꯇ ꯉꯥꯏꯕꯅꯤꯅ ꯈꯔ ꯆꯥ ꯈꯔ ꯆꯥꯗ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕꯗꯤ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯃꯩꯖꯥꯎ ꯍꯧꯅ ꯆꯥꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯥꯗꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯔꯦ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯃꯅꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯊꯥꯗꯣꯏꯗꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯥꯡꯒꯣꯜꯗ ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯨꯗ ꯃꯥꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯏꯋꯥꯡ ꯋꯥꯡꯈꯩ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯥꯗꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯥꯏꯊꯣꯡꯗꯨ ꯈꯪꯁꯨꯛ ꯁꯨꯛꯈꯤ ꯃꯅꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯊꯥꯗꯣꯏ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯃꯈꯣꯡꯗꯨ ꯂꯥꯎꯅ ꯊꯥꯡꯂꯒ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯃꯥꯅ ꯆꯪꯁꯤꯜꯂꯒ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣ ꯈꯨꯠꯁꯦ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯅꯤ ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠꯇꯨ ꯑꯗꯨꯃꯛ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯈꯟꯕ ꯈꯟꯗꯕ ꯅꯪ ꯎꯕꯤꯌꯨ ꯍꯥꯏꯗꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯑꯩ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯐꯔꯦ ꯅꯪꯅ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯅꯪꯅ ꯑꯩ ꯇꯨꯀꯠꯆꯕ ꯍꯩꯅꯗꯕ ꯑꯩ ꯎꯕꯗ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯑꯣ ꯅꯪꯁꯦ ꯁꯦꯡꯅ ꯏꯀꯥꯏꯕꯗꯤ ꯌꯥꯝ ꯈꯪꯗꯦꯅꯦ ꯅꯁꯥꯅ ꯂꯥꯜꯂ ꯐꯥꯎꯕ ꯅꯪ ꯅꯁꯥꯒꯤ ꯅꯔꯜ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣ ꯊꯥꯗꯣꯏ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯪꯒꯤ ꯁꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯃꯤꯅꯝꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯪꯅ ꯏꯐꯝꯗꯨ ꯃꯤꯅꯝꯂꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯅꯆꯤꯟꯗꯨꯗꯒꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯄꯥꯝꯍꯩꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯩ ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯛꯏ ꯀꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯕ ꯃꯥꯅꯤ ꯃꯤꯅꯝꯕ ꯉꯥꯛꯇꯅꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯕꯅꯤ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯂꯣꯏ ꯑꯩꯅ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯊꯝꯈꯤꯕ ꯊꯥꯖꯕ ꯃꯤꯅꯨꯡꯁꯤ ꯉꯁꯤꯗꯤ ꯏꯐꯝꯗꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯅꯤ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯃꯤꯅꯝꯃꯛꯇ꯭ꯔꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯑꯩ ꯅꯣꯡꯃꯇ ꯃꯤꯅꯝꯈꯤꯗꯦ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯗꯨꯋꯥꯏꯗ ꯂꯦꯞꯄꯨ ꯍꯨꯔꯥꯟꯕ ꯃꯤꯅꯕꯨ ꯑꯩ ꯍꯨꯔꯥꯜꯂꯦ ꯍꯥꯏꯅ ꯃꯆꯤꯟꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ꯏꯃꯨꯡꯕꯨꯁꯨ ꯊꯨꯒꯥꯏꯕ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨꯁꯨ ꯁꯦꯟꯅ ꯈꯥꯏꯅꯍꯟꯕ ꯅꯈꯣꯏꯒꯤ ꯀꯔꯝꯕ ꯂꯤꯆꯠꯅꯣ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕ ꯑꯩ ꯃꯤ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯨꯁꯣꯟꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯅꯨꯄꯤꯁꯨ ꯃꯤ ꯍꯥꯠꯄ ꯉꯝꯕꯅꯤ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯉꯤꯗꯣ ꯑꯩ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯇꯥꯔꯣꯏ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯅꯪꯒꯤ ꯅꯄꯥꯗ ꯍꯪꯉꯨꯗ꯭ꯔꯥ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯅꯪ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯔꯛꯀꯅꯤ ꯀꯔꯤ ꯑꯩꯒꯤ ꯕꯕꯥꯗ ꯍꯪꯉꯨ ꯑꯗꯨꯒ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯅꯣꯏ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯄꯥꯝꯍꯩꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯊꯥꯗꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯄꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅꯅꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨ ꯈꯪꯂꯕꯗ ꯄꯥꯝꯍꯩꯕ ꯅꯣꯛꯈꯠꯂꯦ ꯑꯣ ꯅꯣꯏꯒꯤ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯠꯂꯦ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪꯗꯨ ꯑꯣꯟꯅꯔꯦ ꯃꯤꯍꯥꯠꯄ ꯅꯄꯥꯗꯨꯗ ꯍꯪꯒꯗꯧꯕꯅꯤ ꯋꯥꯍꯪꯗꯨꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯪꯒꯗꯧꯕꯅꯤ ꯁꯦꯡꯅ ꯅꯪꯒꯤ ꯕꯕꯥ ꯍꯥꯠꯂꯤꯕ ꯃꯤꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯈꯪꯏ ꯅꯪꯒꯤ ꯅꯄꯥ ꯔꯇꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯄꯅꯤ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯟꯖꯤꯟ ꯊꯨꯒꯥꯏꯕꯤꯒꯦ ꯈꯟꯒꯅꯨ ꯆꯠꯂꯣ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯗꯦ ꯑꯩ ꯅꯪꯕꯨ ꯎꯕ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯊꯥꯖꯕ ꯉꯝꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕꯗꯨꯗꯤ ꯊꯥꯗꯣꯏ ꯅꯪ ꯌꯥꯝ ꯂꯥꯟꯒꯅꯤ ꯂꯥꯟꯗꯕ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯔꯕꯅꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯂꯕꯅꯤ
ꯁꯤ ꯍꯥꯏꯔꯒ ꯅꯍꯥꯟ ꯊꯧꯖꯥꯜꯅ ꯀꯥꯎꯗꯨꯅ ꯊꯅꯝꯕ ꯐꯣꯇꯣ ꯑꯗꯨ ꯄꯥꯝꯍꯩꯕꯗ ꯄꯤꯔꯛꯏ. ꯁꯤ ꯌꯦꯡꯉꯨ. ꯄꯥꯝꯍꯩꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯉꯤ. ꯐꯣꯇꯣꯗꯨ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯊꯥꯗꯣꯏ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ, ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃꯥꯅ ꯂꯣꯏꯅ ꯊꯤꯖꯤꯟꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ. ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯨꯔꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣ ꯔꯇꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯊꯤꯖꯤꯟꯗꯨꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ. ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯤ. ꯑꯩ ꯋꯥꯍꯩꯒꯤ ꯊꯥꯗꯣꯏ. ꯊꯥꯗꯣꯏꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯕꯅꯤ. ꯃꯥ ꯍꯧꯖꯤꯛ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯕ ꯄꯥꯝꯗꯦ. ꯍꯩꯔꯕꯅꯤ. ꯅꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯂꯣꯏꯅ ꯂꯤꯔꯛꯂꯕꯅꯤ. ꯁꯤꯗ ꯑꯃꯨꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯩꯒꯤꯅꯣ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯤꯕ? ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯃꯊꯪ ꯁꯥꯔ ꯊꯧꯖꯥꯜꯅ ꯈꯨꯗꯤꯡꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯛꯂꯕꯅꯤ. ꯄꯥꯝꯍꯩꯕ ꯊꯧꯖꯥꯜꯕꯨ ꯍꯦꯟꯅ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ. ꯊꯥꯗꯣꯏ ꯏꯃꯨꯡ ꯑꯗꯨꯗ ꯊꯨꯅ ꯆꯪꯈꯤꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯄꯣꯠꯇꯨ ꯄꯥꯝꯍꯩꯕꯗ ꯄꯤꯔꯛꯏ. ꯄꯥꯝꯍꯩꯕ ꯊꯥꯗꯣꯏꯅ ꯄꯤꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯉꯤ. ꯉꯛꯅ ꯄꯣꯠꯇꯨ ꯂꯧꯏ. ꯑꯗꯨ ꯄꯨꯈ꯭ꯔꯣ. ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯇꯣꯛ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯒꯅꯨ. ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯦ. ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯗꯨ ꯌꯧꯈ꯭ꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯉꯁꯤꯗꯒꯤ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ. ꯅꯪꯒꯤ ꯃꯪꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯎꯍꯜꯂꯔꯣꯏ. ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯩ ꯑꯃꯗꯗꯤ ꯍꯥꯏꯒꯦ. ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯆꯤꯟꯕꯥꯜ ꯊꯣꯡꯒꯤ ꯋꯥꯍꯩꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯇꯨꯅ ꯄꯨꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯇꯤ ꯑꯩ ꯈꯛꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪ. ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝ ꯄꯥꯝꯍꯩꯕ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ. ꯆꯤꯟꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤ ꯗꯥꯛꯐꯝ ꯇꯥꯈ꯭ꯔꯕꯅꯤ. ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ, ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯨꯅ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯁꯥꯊꯤꯅ ꯆꯩꯅꯥ ꯐꯥꯎꯔꯤ. ꯅꯨꯡꯁꯤꯈꯤꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯄꯨꯛꯂꯤ ꯇꯠꯂꯕ ꯇꯦꯂꯪꯒꯥ ꯑꯃꯒꯨꯝ ꯑꯉꯥꯎꯕ ꯅꯣꯡꯂꯩꯅ ꯍꯨꯝꯂꯒ ꯄꯨꯈꯤꯕ ꯑꯃꯒꯨꯝ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯃꯐꯝ ꯈꯪꯗ ꯍꯨꯝꯂꯒ ꯄꯨꯕꯤꯈ꯭ꯔꯦ. ꯑꯗꯨꯛ ꯅꯨꯡꯁꯤꯕꯒꯤ ꯃꯥ ꯁꯦꯡꯅ ꯈꯥꯡꯕ ꯉꯝꯕꯅꯤ. ꯅꯨꯡꯁꯤꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯅꯍꯥꯟꯅ ꯃꯅꯥꯛꯇꯒꯤ ꯃꯥꯕꯨ ꯏꯟꯊꯣꯛꯈ꯭ꯔꯗꯧꯕꯅꯤ. ꯃꯌꯨꯝꯗ ꯆꯪꯗꯦ. ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗ ꯔꯦꯝꯁꯟ ꯃꯥꯒꯤ ꯐꯣꯟꯗ ꯒ꯭ꯔꯤꯇꯤꯀꯥꯒꯤ ꯀꯣꯜ ꯂꯥꯛꯏ. ꯀꯨꯏꯔꯦ. ꯊꯥ 3ꯃꯨꯛ ꯐꯥꯔꯕꯅꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ. ꯄꯥꯏꯁꯤꯔꯥ ꯄꯥꯏꯔꯣꯏꯁꯤꯔꯥ ꯈꯟꯅ ꯂꯩ. ꯑꯗꯨꯕꯨ ꯃꯥ ꯄꯥꯏꯗꯕꯁꯨ ꯉꯝꯗꯦ. ꯐꯣꯟꯗꯨ ꯑꯣꯛꯏ. ꯍꯜꯂꯣ. ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯅꯣ? ꯌꯨꯝꯗ. ꯀꯩꯗꯧꯔꯦ? ꯑꯩ ꯅꯪ ꯎꯅꯕ ꯄꯥꯝꯃꯤ. ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯔꯦꯝꯁꯟ, ꯆꯨꯝꯃꯤ. ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ ꯋꯥꯔꯧꯔꯤꯕꯗꯣ ꯑꯩ ꯅꯣꯡꯃ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ. ꯄꯥꯝꯍꯩꯕꯅ ꯑꯩꯕꯨ ꯅꯪꯒ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ. ꯑꯩ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯋꯥ ꯈꯔꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ. ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ. ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯒꯤ ꯋꯥꯔꯤꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ. ꯑꯗꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯕꯅꯤ? ꯑꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯀꯧꯈꯥꯏꯗꯨꯅ ꯀꯥꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯆꯪꯁꯤꯜꯂꯦ. ꯒ꯭ꯔꯤꯇꯤꯀꯥ ꯄꯥꯈꯠꯅ, ꯅꯣꯏ ꯀꯅꯥꯅꯣ? ꯅꯈꯣꯏ ꯀꯅꯥꯅꯣ? ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯒ꯭ꯔꯤꯇꯤꯀꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯅꯕ ꯍꯣꯠꯅꯩ. ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯀꯅꯥꯅꯣ? ꯊꯥꯗꯣꯛ. ꯑꯩꯕꯨ ꯐꯥꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯐꯣꯟꯗꯁꯨ ꯃꯥꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯍꯜꯂꯣ? ꯒ꯭ꯔꯤꯇꯤꯀꯥ, ꯇꯥꯕ꯭ꯔꯣ? ꯍꯩ, ꯂꯥꯎꯕ ꯅꯪ ꯑꯣꯏꯔꯦ. ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯄꯨꯔꯤꯅꯤ. ꯅꯪꯅ ꯄꯥꯝꯂꯒꯅ ꯑꯩ ꯃꯐꯝꯗ ꯍꯥꯏꯔꯛꯀꯦ. ꯑꯗꯨꯗ ꯂꯥꯛꯑꯣ. ꯒ꯭ꯔꯤꯇꯤꯀꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ. ꯔꯦꯝꯁꯟ ꯁꯥꯎꯅ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯅ ꯂꯣꯀꯦꯁꯟ ꯊꯥꯈ꯭ꯔꯕꯅꯤ. ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯅꯤ. ꯂꯥꯛꯅꯕ ꯇꯧ. ꯐꯣꯟꯗꯨ ꯄꯠ ꯀꯛꯈꯤ. ꯐꯣꯟꯗꯨ ꯀꯛꯈꯤꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯑꯃ ꯐꯠ ꯊꯥꯖꯤꯜꯂꯛꯏ. ꯔꯦꯝꯁꯟ ꯄ꯭ꯔꯞ ꯊꯨꯅ ꯆꯪꯂꯒ ꯊꯥꯔꯛꯂꯤꯕ ꯑꯗꯨ ꯌꯦꯡꯉꯤ.